ꯂꯟꯆꯦꯟꯕꯗꯨ ꯃꯩ ꯍꯧꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯃꯥꯕꯨ ꯈꯨꯠꯐꯥ ꯊꯤꯅ ꯐꯥꯈꯤꯕꯗ ꯅꯪ ꯅꯃꯤꯠꯅ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯍꯥꯟꯅꯗꯤ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅ ꯁꯦꯟꯅꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯌꯦꯠꯁꯤꯜꯂꯛꯄꯗꯒꯤ ꯀꯂꯛ ꯈꯝꯃꯟꯕꯒꯤ ꯍꯨꯅ ꯃꯌꯥꯛ ꯀꯥ ꯍꯦꯟꯅ ꯋꯥꯡꯂꯦ꯫ ꯋꯥꯡꯈꯠꯂꯛꯂꯤꯕ ꯍꯨꯁꯤꯅ ꯃꯥꯕꯨ ꯇꯦꯝꯁꯤꯟꯅꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯅꯪꯒꯤꯅꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯅꯨꯄꯥ ꯊꯣꯛꯅ ꯃꯨꯛꯈꯥꯏꯔꯒ ꯂꯟꯆꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯖꯧ, ꯑꯗꯨꯒ ꯁꯤꯃꯁꯨ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯂꯟꯆꯦꯟꯕ, ꯅꯍꯥꯛ ꯃꯁꯤ ꯀꯥꯎꯒꯅꯨ, ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯊꯋꯥꯏꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯅꯪꯒꯨꯝꯕꯅ ꯃꯥꯕꯨ ꯁꯣꯛꯄꯗꯤ ꯅꯥꯇꯤꯛꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯣꯛꯂꯝꯕ ꯊꯣꯛꯂꯕꯁꯨ ꯅꯪꯗꯤ ꯈꯨꯗꯛꯇ ꯑꯩꯒꯤ ꯈꯨꯠꯇ ꯅꯀꯣꯛꯀ ꯅꯁꯥꯒ ꯇꯣꯈꯥꯏ ꯇꯥꯒꯅꯤ꯫ ꯁꯤꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯃꯥꯕꯨ ꯑꯩꯅ ꯁꯣꯛꯄ ꯊꯦꯡꯕ ꯐꯪꯖꯔꯕꯗꯤ ꯅꯉꯣꯟꯗꯒꯤ ꯃꯍꯥꯛꯄꯨ ꯃꯨꯟꯕꯗꯤ ꯊꯣꯛꯂꯦꯗꯅ, ꯑꯩꯅ ꯉꯝꯕ ꯆꯤꯡꯂꯗ꯭ꯔꯣ? ꯍꯌꯦꯡꯃꯛ ꯃꯍꯥꯛꯄꯨ ꯑꯩꯅ… ꯂꯣꯏꯕ ꯅꯪꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯂꯟꯆꯦꯟꯕꯕꯨ ꯏꯟꯊꯣꯛꯂꯒ ꯂꯥꯛꯇꯨꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯁꯨꯖꯤꯜꯂꯒ ꯃꯈ꯭ꯋꯥꯡ ꯁꯨꯛꯆꯤꯜꯂꯒ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯨꯅꯔꯛꯏ꯫ ꯂꯦꯝꯕꯗꯤ ꯌꯥꯎꯗꯦ, ꯃꯤ ꯂꯥꯛꯄ꯭ꯔꯥꯁꯨ ꯌꯦꯡꯉꯤ, ꯐꯨꯅꯔꯤꯕꯗꯨꯁꯨ ꯌꯦꯡꯉꯤ꯫ ꯄꯥꯈꯠꯄꯅ ꯐꯤꯗ꯭ꯔꯤꯡ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯋꯥꯁꯨ ꯍꯥꯏꯕ ꯇꯣꯛꯇꯦ꯫ ꯅꯣꯏꯕꯨ ꯈꯠꯅꯒꯅꯨ, ꯑꯁ ꯀꯥꯎꯔꯤꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕ, ꯅꯪ ꯁꯥꯎꯠꯀꯤ ꯍꯦꯔꯣ ꯑꯣꯟꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯈꯣꯡꯄꯥꯛ ꯈꯨꯇꯨꯝ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯐꯨꯔꯤꯠꯀꯁꯦ ꯐꯗ꯭ꯔꯛ ꯄꯨꯔꯥ ꯄꯨꯔꯤ ꯁꯥꯎꯠꯀꯤ ꯍꯦꯔꯣꯅꯦ꯫ ꯑꯁ ꯃꯥꯏ ꯂꯟꯆꯦꯟꯕ ꯍꯥꯏꯁꯤꯁꯨ ꯍꯟꯗꯦꯅꯦ, ꯐꯗꯤ ꯐꯤꯒꯥꯏ ꯊꯨꯗꯦꯛꯄꯗꯧꯅ ꯀꯥꯎꯔꯒ ꯊꯤꯜꯂꯕꯁꯤꯐꯥꯎ ꯑꯗꯨꯝ ꯍꯧꯒꯠꯂꯦ꯫ ꯇꯌꯥ, ꯄꯥꯔꯤ, ꯇꯣꯛꯑꯃꯤ ꯅꯣꯏꯕꯨ, ꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯂꯝꯕꯤꯅꯤ ꯀꯥꯏꯅ ꯀꯔꯤ ꯂꯝꯕꯤꯅꯣ? ꯇꯨꯃꯤꯠ ꯐꯥꯎ ꯍꯦꯛ ꯄꯥꯏꯗꯦ꯫ ꯄꯥꯏꯔꯣꯏꯅꯦ, ꯅꯤꯡꯊꯝꯊꯥ ꯅꯠꯇꯦ꯫ ꯑꯁ ꯑꯌꯣꯕ, ꯑꯁ ꯁꯤꯔꯦ, ꯅꯈꯥꯡ ꯀꯥꯏꯔꯦ꯫ ꯀꯅꯥꯅ ꯈꯨꯠ ꯊꯥꯔꯛꯂꯤꯕꯅꯣ ꯈꯪꯗꯦ, ꯅꯈꯥꯡꯗꯨ ꯀꯤꯟꯅ ꯊꯤꯜꯂꯛꯏ꯫ ꯄꯥꯛꯊꯔꯒ ꯀꯟꯅ ꯑꯅꯥꯕꯗꯨ ꯈꯥꯡꯂꯤ꯫ ꯑꯌꯣ, ꯑꯁ ꯑꯩ ꯁꯤꯔꯦ, ꯏꯃꯥ ꯑꯩ ꯅꯈꯥꯡ ꯀꯥꯏꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ? ꯑꯁꯨꯛ ꯌꯥꯝ ꯅꯥꯕꯁꯤꯕꯨ, ꯑꯩ ꯁꯤꯔꯦ꯫ ꯂꯦꯡꯖꯨꯝꯗꯒꯤ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯂꯦꯝꯕꯅ, ꯀꯅꯥꯅꯣ ꯍꯥ? ꯇꯌꯥꯜꯅ ꯂꯦꯝꯕꯕꯨ ꯂꯦꯡꯒꯣꯜ ꯁꯜꯂꯒ ꯅꯈꯥꯡ ꯄꯣꯝꯂꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯑꯥꯏ, ꯀꯥꯡꯂꯝ ꯆꯦꯟꯕ ꯅꯪꯅꯗꯤ ꯀꯩꯗꯧꯕꯗ ꯅꯈꯥꯡ ꯄꯣꯝꯃꯤꯕ? ꯂꯦꯝꯕꯅ, ꯍꯣꯛꯈꯠꯅꯕ ꯌꯥꯎꯗ꯭ꯔꯁꯨꯅꯦ, ꯈꯨꯠꯇꯨꯝꯒꯤ ꯁꯔꯨꯛꯇꯤ ꯊꯨꯡꯕꯤꯔꯦ꯫ ꯅꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯦꯟꯗꯣꯔꯛꯄ ꯀꯤꯟꯅ ꯅꯈꯥꯡ ꯑꯁꯤꯗ ꯗꯨꯛ, ꯑꯌꯣ! ꯇꯌꯥꯜꯒ ꯄꯥꯔꯤꯒꯁꯨ ꯁꯤꯊ ꯅꯣꯛꯆꯔꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯅꯣꯛꯇꯦ, ꯁꯥꯎꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯂꯟꯆꯦꯟꯕꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯀꯥꯏ ꯀꯥꯏꯅ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯒ ꯂꯥꯎꯔꯛꯏ꯫ ꯑꯣꯏ ꯅꯣꯡꯗꯥꯏꯔꯦꯝꯕ, ꯄꯥꯡꯒꯜ ꯁꯛꯇꯤꯅ ꯅꯪꯅ ꯑꯩꯕꯨ ꯉꯝꯂꯕꯁꯨ ꯑꯉꯝꯕ ꯄꯥꯝꯕꯩꯅ ꯅꯥꯊ꯭ꯋꯥꯏ ꯂꯧꯒꯅꯤ꯫ ꯅꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯂꯦꯟꯅꯕ ꯑꯩꯅ ꯁꯤꯟꯒꯅꯤ, ꯈꯪꯉꯨ ꯅꯪ꯫ ꯇꯌꯥꯜꯒ ꯄꯥꯔꯤꯒ ꯁꯨꯛꯂꯒ ꯁꯧꯔꯥꯡꯅꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯟꯊꯗꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕꯒ ꯇꯌꯥꯜꯗꯨ ꯀꯥꯔꯟ ꯍꯧꯔꯛꯏ꯫ ꯑꯩ ꯒꯥꯔꯤꯁꯤꯗꯤ ꯄꯨꯡꯀꯣꯞ ꯀꯣꯞꯄꯦ꯫ ꯌꯦꯔꯨꯝ ꯃꯀꯨ ꯈꯣꯛꯂꯒ ꯆꯥꯕ ꯄꯥꯝꯃꯨꯖꯕ ꯑꯩꯈꯣꯏ ꯄꯟꯊꯧꯗꯨ ꯑꯍꯤꯡ 2-3 ꯇꯨꯝꯃꯔꯣꯏ꯫ ꯁꯣꯔ ꯐꯥꯎꯕ ꯀꯥꯝꯖꯗꯕꯅꯤ, ꯃꯆꯨ ꯀꯣꯛꯈꯤꯅꯤꯅ ꯄꯥꯈꯠꯆꯕꯅꯤ꯫ ꯇꯌꯥ, ꯂꯣꯏꯔꯦꯗꯅ, ꯂꯋꯥꯏ ꯂꯦꯝꯐꯨꯁꯤꯗ ꯖꯄꯥꯟ ꯋꯥꯔꯒꯤ ꯖꯄꯥꯟ ꯋꯥꯍꯩ ꯃꯇꯨꯝ ꯇꯥꯗꯧꯔꯦ꯫ ꯑꯣ! ꯄꯥꯔꯤꯅ, ꯌꯥꯔꯦ, ꯏꯀꯥꯏꯍꯜꯂꯛꯑꯅꯨ, ꯑꯩꯒꯤꯁꯨ ꯅꯪꯅ ꯅꯍꯥꯟ ꯁꯤꯡꯖꯨ ꯆꯥꯈꯩ ꯊꯨꯒꯥꯏꯔꯤꯗꯨꯗꯤ꯫ ꯁꯦꯜ ꯅꯝꯊꯤꯈꯩ ꯄꯥꯏꯁꯤꯜꯂꯒ 10-10-20 ꯈꯛ ꯄꯨꯊꯣꯛꯑꯒ ꯑꯁꯤꯐꯥꯎ ꯁꯦꯝꯕ ꯄꯥꯝꯃꯨꯔꯗꯤ ꯁꯤꯖꯈ꯭ꯔꯣ꯫ ꯂꯦꯝꯕꯅ, ꯍꯣ ꯀꯣꯟꯅ ꯁꯤꯟꯅꯔꯣ, ꯑꯩꯕꯨ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯄꯨꯕꯤꯔꯣ꯫ ꯊꯧꯗꯣꯛ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗꯒꯤ ꯄꯟꯊꯗꯦ ꯃꯣꯕꯥꯏꯜꯀꯥꯗꯨ ꯊꯧꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯊꯥ 4-5 ꯃꯄꯨꯡ ꯐꯥꯔꯕꯅꯤ ꯂꯥꯛꯇꯕ, ꯎꯅꯈꯤꯗꯕ, ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯒꯨꯝ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅꯅ ꯆꯪꯉꯛꯆꯩ꯫ ꯈꯣꯏꯖꯨ ꯂꯩꯈꯝ ꯃꯅꯝꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯂꯤ꯫ ꯂꯥꯏꯅꯤꯡꯕꯒꯤ ꯃꯃꯤ ꯁꯨꯡꯇꯥ ꯇꯥꯗꯕ ꯌꯨꯝ ꯑꯁꯤꯅ ꯂꯥꯏꯇꯤꯟꯒꯤ ꯄꯣꯠꯂꯝꯅ ꯋꯥꯏ ꯆꯥꯏꯔꯝꯃꯤ꯫ ꯏꯅꯥꯎꯕꯒꯤ ꯁꯛꯇꯝꯗ ꯂꯩ ꯄꯔꯦꯡ ꯍꯨꯛ ꯊꯦꯠꯂꯤꯕ ꯐꯣꯇꯣꯗꯨ ꯎꯔꯒ ꯊꯃꯣꯏ ꯇꯅꯤꯛꯆꯩ꯫ ꯏꯅꯥꯎꯕ ꯂꯩꯔꯝꯒꯗꯣꯏꯕꯣꯏ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯛꯄꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯏ꯫ ꯁꯅꯥꯖꯥꯎꯕꯕꯨ ꯎꯕꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ, ꯑꯗꯨꯒ ꯄꯥꯕꯨꯡ, ꯅꯆꯥ ꯂꯥꯛꯆꯔꯤ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ, ꯄꯥꯔꯤ, ꯏꯆꯥ ꯂꯥꯛꯏ꯫ ꯅꯣꯏꯕꯨ ꯈꯔ ꯇꯣꯏꯅꯁꯨ ꯃꯔꯥ ꯎꯗꯅ ꯑꯁꯨꯛ ꯀꯨꯏꯅꯕꯨ ꯂꯥꯛꯇꯕ ꯍꯧꯅꯕ꯭ꯔꯣ? ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧ ꯌꯦꯡꯉꯨ ꯂꯥꯎ꯫ ꯅꯣꯡꯂꯤꯛꯅꯕ ꯈꯣꯟꯖꯦꯜꯅ ꯄꯥꯔꯤꯕꯨ ꯑꯣꯛꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯀꯥꯗ ꯄꯨꯟꯁꯤꯟꯕꯤꯔꯛꯏ꯫ ꯄꯥꯔꯤ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧ ꯑꯗꯨꯅ
ꯐꯃꯨꯡ ꯑꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯁꯨꯛꯊꯔꯒ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯊꯣꯛꯇꯅ ꯆꯪꯁꯤꯜꯂꯛꯏ ꯄꯨꯡꯉꯛꯅ ꯈꯨꯠ ꯅꯤꯛꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯥꯝ ꯄꯥꯈꯠꯆꯅ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯥꯔꯤꯒꯤ ꯈꯨꯠꯇꯨ ꯇꯥ ꯐꯥꯔꯒ ꯋꯥꯀꯠꯆꯔꯛꯏ ꯄꯥꯔꯤ ꯑꯩ ꯌꯥꯝ ꯀꯤꯖꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯇꯨ ꯅꯃꯛꯏꯕ ꯃꯅꯝꯁꯦ ꯅꯪ ꯅꯝꯗꯕ꯭ꯔꯣ ꯍꯥ ꯅꯪ ꯅꯝꯗꯕ꯭ꯔꯣ ꯅꯝꯃꯦ ꯅꯝꯊꯤꯗ꯭ꯔꯣꯕ ꯑꯩ ꯀꯥꯛꯃꯨ ꯂꯥꯛꯄ ꯉꯝꯗꯤꯌꯦ ꯑꯃꯨꯛꯇ ꯅꯝꯍꯜꯂꯛꯀꯅꯨ ꯃꯅꯝꯁꯦ ꯅꯝꯂꯛꯂꯕꯗꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯦꯛ ꯇꯧꯋꯦ ꯀꯤꯁꯨ ꯌꯥꯝ ꯀꯤꯖꯩꯌꯦ ꯑꯩꯒꯤ ꯑꯀꯣꯏꯕꯁꯦ ꯕꯨꯠꯀꯤ ꯕꯨꯠ ꯉꯥꯛꯇ ꯄꯥꯔꯤ ꯅꯪ ꯆꯠꯈꯤꯅꯨ ꯅꯪꯅ ꯏꯅꯥꯛꯇ ꯐꯝꯕꯁꯦ ꯑꯩꯒꯤ ꯑꯀꯤꯕ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ ꯑꯩ ꯇꯨꯝꯕ ꯐꯪꯂꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯁꯨꯝꯕꯤꯌꯣ ꯄꯥꯔꯤ ꯃꯥꯏꯊꯣꯡ ꯂꯣꯏꯅ ꯃꯛꯁꯤꯟꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯇꯧꯁꯨ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ ꯃꯄꯥ ꯁꯅꯥꯖꯥꯎꯕꯁꯨ ꯌꯦꯡꯖꯔꯛꯏ ꯁꯅꯥꯖꯥꯎꯕꯒꯤ ꯃꯥꯏꯊꯣꯡꯁꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯅꯤꯡꯕ ꯀꯥꯏꯅ ꯂꯨꯛꯊꯗꯨꯅ ꯂꯩ ꯄꯥꯔꯤꯗꯨ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ ꯄꯨꯡꯃꯝ ꯃꯝꯃꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯀꯜꯂꯕ ꯂꯤꯄꯨꯟꯅ ꯆꯦꯠꯅ ꯄꯨꯟꯈ꯭ꯔꯕ ꯃꯔꯤꯗꯨꯒꯤ ꯅꯨꯡꯁꯤꯕꯅ ꯆꯤꯟꯕꯥꯜ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗꯦ ꯑꯩ ꯆꯥꯛ ꯆꯥꯕ ꯌꯥꯗꯦ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯃꯉꯛ ꯍꯥꯏꯔꯒ ꯄꯟꯊꯕ ꯇꯧꯗꯅ ꯁꯠ ꯈꯨꯝꯂꯛꯄꯅꯤ ꯄꯥꯔꯤꯅ ꯀꯔꯤꯒꯤꯅꯣ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯤꯗꯤ ꯑꯩ ꯏꯈꯦꯡ ꯊꯛꯅꯤꯡꯉꯦ ꯀꯔꯤ ꯍꯥꯏꯕ ꯃꯌꯥ ꯀꯥꯔꯒ ꯉꯛꯅ ꯌꯦꯡꯉꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯂꯦ ꯇꯥꯏꯕꯪ ꯃꯤꯅꯕꯨ ꯏꯈꯦꯡ ꯊꯛꯅꯤꯡꯉꯦ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯛꯄꯗꯒꯤ ꯂꯥꯏ ꯅꯤꯡꯕ ꯈꯪꯂꯛꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯁꯤꯅ ꯂꯥꯏ ꯇꯤꯟ ꯅꯤꯡꯕꯗ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯃꯔꯝ ꯃꯌꯦꯛ ꯁꯦꯡꯅ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯖꯔꯛꯏ ꯄꯥꯔꯤ ꯑꯗꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯅ ꯃꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯉꯛꯆꯥꯅꯕ ꯃꯇꯧ ꯄꯨꯝꯕ ꯈꯨꯗꯛꯇ ꯃꯥꯡꯍꯜꯂꯒ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯈꯪꯁꯤꯟꯈ꯭ꯔꯦ ꯄꯥꯔꯤꯅ ꯑꯗꯣ ꯑꯩꯒꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯅꯪꯕꯨ ꯁꯨꯝꯕꯤꯌꯨ ꯍꯥꯏꯔꯗꯤ ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯏꯀꯣ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯆꯠꯈꯤꯅꯤ ꯄꯜꯂꯛꯄꯗꯒꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯄꯟꯊꯗꯦ ꯁꯠ ꯌꯥꯊꯣꯔꯛꯏ ꯆꯥꯁꯦ ꯅꯪ ꯆꯠꯈꯤꯅꯨ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯀꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯊꯧꯔꯤ ꯌꯥꯜꯂꯨ ꯌꯥꯝ ꯍꯥꯏ ꯄꯥꯔꯤꯗꯨ ꯃꯈ꯭ꯌꯥ ꯆꯤꯛꯏ ꯃꯄꯨꯛꯅꯤꯡꯗ ꯃꯥꯅ ꯁꯤꯡꯂꯤꯕꯁꯤ ꯀꯅꯥꯕꯨꯅꯣ ꯈꯪꯗꯦ ꯁꯤꯡꯕꯗꯤ ꯁꯤꯡꯂꯦ ꯄꯥꯔꯤꯅ ꯄꯥꯕꯨꯡ ꯏꯃꯥꯗꯤ ꯆꯥꯛ ꯈꯤꯇ ꯁꯅꯥꯖꯥꯎꯕ ꯏꯊꯛ ꯊꯛꯀꯠꯇꯨꯅ ꯂꯨꯛꯊꯔꯝꯕꯗꯒꯤ ꯍꯥꯎ ꯅꯃꯥ ꯂꯩ ꯆꯥꯛ ꯄꯨꯔꯛꯀꯦ ꯅꯃꯥꯗꯤ ꯅꯅꯦ ꯅꯥꯎꯕꯤꯒ ꯂꯥꯏ ꯈꯨꯔꯝꯃꯤ ꯈꯥꯕꯁꯨ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯤ ꯑꯩ ꯄꯨꯔꯛꯀꯦꯀꯣ ꯇꯐꯤꯡ ꯆꯦꯟꯖꯈꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ ꯄꯥꯔꯤꯒꯤ ꯃꯀꯣꯛꯇ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯃꯊꯟꯇ ꯊꯣꯔꯛꯇꯨꯅ ꯍꯪꯖꯔꯤ ꯑꯔꯣꯏꯕꯗ ꯂꯟꯆꯦꯟꯕ ꯍꯣꯏꯗ ꯍꯦꯛ ꯇꯥꯏ ꯏꯕꯨꯡꯉꯣ ꯆꯥꯛꯁꯤꯗ ꯂꯩꯔꯦ ꯑꯧ ꯄꯥꯕꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯄꯨ ꯊꯦꯝꯗꯨꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯑꯅꯤ ꯏꯟꯕꯤꯈꯤꯕ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯄꯥꯔꯤ ꯑꯩꯒꯤ ꯄꯨꯛꯁꯤ ꯌꯥꯝ ꯅꯥꯔꯦ ꯄꯨꯛ ꯅꯥꯏꯌꯦ ꯄꯥꯔꯤ ꯄꯨꯛꯁꯦ ꯊꯥꯔꯣ ꯑꯣꯜꯂꯒ ꯂꯥꯎ ꯈꯣꯡꯂꯛꯏ ꯄꯥꯔꯤꯁꯨ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯊꯥꯔꯣ ꯑꯣꯜꯂꯤꯕ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯁꯤꯟꯗꯦ ꯁꯅꯥꯖꯥꯎꯕꯗꯤ ꯃꯆꯥꯕꯨ ꯀꯣꯟꯈꯠꯅꯕ ꯍꯣꯠꯅꯖꯩ ꯏꯕꯨꯡꯉꯣ ꯁꯦ ꯄꯥꯕꯨꯡ ꯂꯩꯌꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯊꯥꯔꯣ ꯑꯣꯜꯂꯝꯕꯗꯒꯤ ꯉꯦꯛ ꯐꯝꯂꯛꯏ ꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯀꯔꯤꯅꯣꯃ ꯇꯧꯔꯛꯀꯗꯧꯔꯦ ꯈꯪꯕꯗꯒꯤ ꯃꯆꯥꯒꯤ ꯅꯥꯛꯇꯒꯤ ꯍꯟꯗꯣꯔꯛꯏ ꯁꯅꯥꯖꯥꯎꯕꯅ ꯍꯟꯗꯣꯔꯛꯄꯗ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯨ ꯆꯥꯁꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯣꯠꯊꯣꯔꯛꯏꯁꯨ ꯂꯩꯈꯣꯝ ꯂꯩꯅ ꯃꯔꯛꯇ ꯑꯉꯥꯡꯕ ꯏꯈꯦꯡꯁꯨ ꯌꯥꯎꯔꯤ ꯄꯥꯔꯤ ꯆꯞ ꯌꯨꯡꯅ ꯑꯗꯨꯃꯛ ꯂꯦꯞꯂꯤ ꯃꯅꯝꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯝꯊꯤ ꯎꯕꯗꯁꯨ ꯀꯤꯔꯨꯝ ꯇꯧꯏ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯣꯕꯕꯨ ꯑꯁꯤꯒꯨꯝꯕ ꯑꯣꯟꯅꯕ꯭ꯔꯥ ꯑꯃꯨꯛꯇ ꯎꯖꯈꯤꯗ꯭ꯔꯤ ꯃꯁꯥꯗꯨ ꯗꯣꯛꯇꯔꯅꯤ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯆꯥꯁꯤꯟꯈꯤꯕ ꯄꯣꯠꯁꯛꯇꯨꯒ ꯑꯣꯠꯊꯣꯔꯛꯂꯤꯁꯤꯒ ꯀꯔꯤꯃꯇ ꯃꯔꯤ ꯂꯩꯅꯗꯕ ꯆꯥꯟꯅꯗꯦ ꯁꯅꯥꯖꯥꯎꯕꯅ ꯃꯤꯀꯨꯞ ꯐꯥꯗꯦ ꯃꯆꯥꯒꯤ ꯑꯋꯣꯛꯄꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯒ ꯐꯝꯃꯒ ꯂꯩꯈ꯭ꯔꯦ ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯤꯕꯨ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯍꯟꯕ ꯅꯪ ꯈꯥꯕꯒꯅꯦ ꯑꯁꯣꯝꯗ ꯄꯨꯟꯅ ꯂꯩꯔꯨ ꯂꯥꯎ ꯌꯥꯅꯤ ꯄꯥꯕꯨꯡ ꯑꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯄꯣꯊꯥꯕꯤꯔꯨꯔꯣ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯦ ꯑꯩ ꯁꯦꯟꯅꯖꯔꯒꯦ ꯉꯁꯤꯗꯤ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯄꯥꯕꯨꯡ ꯆꯤꯡꯅꯕꯤꯒꯅꯨ ꯑꯩ ꯋꯥꯈꯜ ꯇꯥꯖꯔꯦ ꯄꯣꯊꯥꯕꯤꯔꯨꯔꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯁꯅꯥꯖꯥꯎꯕ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯄꯥꯔꯤꯅ ꯅꯝꯗꯨꯅ ꯁꯅꯥꯖꯥꯎꯕꯕꯨ ꯊꯦꯝꯂꯒ ꯄꯣꯊꯥꯔꯨꯅꯕ ꯊꯥꯗꯣꯛꯈ꯭ꯔꯦ ꯄꯥꯔꯤꯅ ꯊꯦꯝꯗꯨꯅ
ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨꯁꯨ ꯁꯨꯝꯕꯤꯔꯦ ꯀꯔꯤꯁꯨ ꯇꯧꯔꯛꯇꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯁꯨ ꯄꯥꯔꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ ꯃꯤꯠꯀ ꯑꯃꯠꯇ ꯎꯏꯁꯤꯟꯗꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯂꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯖꯩ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯑꯗꯨꯗꯒꯤ ꯃꯣꯕꯥꯏꯜ ꯂꯧꯊꯣꯛꯂꯒ ꯏꯆꯟꯒꯤ ꯅꯝꯕꯔꯗꯨꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯣꯏꯗ꯭ꯔꯦ ꯂꯥꯏꯟ ꯁꯨꯛꯐꯪ ꯐꯪꯗꯦ ꯀꯔꯤꯒꯤꯅꯣ ꯂꯥꯏꯟ ꯐꯪꯗ꯭ꯔꯤꯁꯤꯕꯣ ꯀꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯣ ꯑꯁꯨꯃꯥꯏꯅ ꯂꯩꯕ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯏꯆꯟꯒ ꯄꯥꯎ ꯐꯥꯎꯅꯗꯦ ꯅꯨꯡꯉꯥꯏꯅꯗꯕ ꯁꯥꯎꯅꯕ ꯂꯩꯅꯔꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯂꯥꯏꯟ ꯐꯪꯍꯟꯗꯕ ꯁꯅꯥꯊꯣꯏꯅꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯄꯜꯂꯛꯇꯕ ꯃꯅꯨꯡꯗ ꯎꯪꯈꯠꯅꯕ ꯋꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯟ ꯐꯪꯂꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯁꯅꯥꯖꯥꯎꯕ ꯍꯣꯏꯁꯨ ꯋꯥꯕꯒ ꯀꯩꯒ ꯄꯥꯔꯤꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯦꯟꯅꯈꯤꯕꯗꯒꯤ ꯅꯦꯅ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯅꯈꯤ ꯄꯣꯊꯥꯕ ꯐꯪꯕꯁꯤꯗ ꯄꯥꯔꯤꯗꯨ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒꯤ ꯀꯥꯗꯨ ꯀꯣꯌꯣꯠ ꯑꯣꯠꯂꯤ ꯃꯣꯕꯥꯏꯜ ꯂꯦꯞꯇꯣꯞꯀ ꯄꯨꯟꯅ ꯎꯄꯨ ꯃꯅꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯑꯒ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯋꯥꯆꯞ ꯆꯥꯠ ꯐꯦꯁꯕꯨꯛ ꯃꯦꯁꯦꯟꯖꯔ ꯑꯃꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯇꯦꯛꯁ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯥꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯂꯅꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯖꯔꯦ ꯋꯥ ꯄꯨꯝꯕꯁꯤ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯊꯣꯔꯛꯑꯝꯕ ꯌꯥꯏ ꯀꯨꯞꯅ ꯀꯣꯛ ꯊꯥꯗꯕ ꯌꯥꯕ ꯊꯥꯗꯩ ꯄꯟꯊꯗꯅ ꯗꯌꯥꯜꯗ ꯀꯣꯜ ꯇꯧꯏ ꯗꯌꯥꯜ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ ꯋꯥꯎ ꯑꯁꯨꯛ ꯊꯦꯡꯅ ꯑꯩꯈꯣꯏ ꯗꯣꯛꯇꯔꯕꯨ ꯁꯪꯕꯤꯕ꯭ꯔꯣ ꯐꯥꯒꯤ ꯇꯥꯔꯛꯀꯅꯨ ꯃꯩꯗ ꯅꯦꯠꯂꯤꯔꯣ ꯈꯠꯅꯅꯤꯡꯉꯛꯄꯒꯤ ꯂꯩꯅꯥ ꯂꯥꯛꯄꯩꯔꯣ ꯇꯧꯔꯛꯏꯁꯤꯕꯣ ꯑꯩ ꯊꯝꯃꯒꯦ ꯈꯠꯅꯕꯒ ꯉꯝꯖꯔꯔꯣꯏ ꯑꯩꯈꯣꯏ ꯖꯄꯥꯟꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯄꯥꯔꯤ ꯀꯩꯝꯇ ꯆꯪꯗꯦ ꯊꯋꯥꯏ ꯌꯥꯝ ꯋꯥꯖꯅ ꯍꯥꯏꯖꯔꯛꯏ ꯗꯌꯥꯜ ꯃꯇꯥꯡ ꯆꯥꯗꯦ ꯑꯃꯨꯛꯇ ꯇꯣ ꯅꯪꯒꯤ ꯋꯥꯆꯣꯏꯗꯨ ꯗꯌꯥꯜꯁꯨ ꯀꯥꯔꯟ ꯇꯧꯒꯦ ꯈꯜꯂꯝꯕꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯦ ꯀꯔꯤꯒꯤ ꯃꯈꯣꯏ ꯃꯔꯤ ꯂꯣꯏꯅꯕꯗ ꯑꯃꯅ ꯑꯃꯒꯤ ꯃꯤꯡ ꯇꯣꯏꯅ ꯀꯧꯅꯗꯦ ꯃꯤꯡ ꯀꯧꯔꯛꯑꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯅꯩ ꯗꯌꯥꯜꯅ ꯀꯩꯗꯧꯔꯒꯦ ꯄꯥꯔꯤ ꯄꯥꯔꯤꯅ ꯋꯥꯔꯤ ꯀꯣꯟꯁꯦ ꯂꯦꯝꯕ ꯀꯣꯜ ꯇꯧ ꯇꯧꯒꯦ ꯄꯥꯏꯌꯨ ꯇꯥꯟ ꯆꯥꯏ ꯂꯦꯝꯕꯁꯨ ꯃꯁꯥ ꯑꯣꯂꯥꯡ ꯑꯣꯠꯁꯥꯕꯒꯤ ꯑꯍꯤꯡ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ ꯃꯄꯥꯜ ꯊꯣꯛꯂꯒ ꯍꯛꯆꯤꯠ ꯂꯥꯡꯂꯝꯃꯤ ꯀꯣꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯥꯏ ꯀ꯭ꯔꯤꯁꯅ ꯀꯨꯆꯨ ꯏꯔꯥꯡ ꯀꯥꯔꯛꯑꯕꯣ ꯗꯌꯥꯜꯅ ꯌꯣꯡꯂꯣ ꯅꯌꯥ ꯍꯤꯒꯠꯂꯛꯀꯅꯨ ꯑꯥꯏ ꯀꯅꯥꯅꯣ ꯀꯟꯐꯔꯦꯟꯁꯀ ꯊꯥꯔꯛꯏꯁꯤꯅ ꯗꯌꯥꯜꯅ ꯂꯦꯝꯕ ꯆꯔꯥꯡꯂꯛꯀꯅꯨ ꯄꯥꯔꯦ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯔꯣ ꯂꯦꯝꯕꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯤꯡꯒꯠꯂꯛꯏ ꯄꯥꯔꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯍꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯄꯥꯔꯤꯅ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯂꯦꯝꯕ ꯗꯌꯥ ꯅꯣꯡꯗꯥꯏꯔꯦꯝꯕꯗꯣ ꯐꯤꯕꯝ ꯇꯥꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯕ ꯈꯔ ꯋꯥꯠꯈ꯭ꯔꯕ ꯃꯥꯜꯂꯦ ꯂꯦꯝꯕꯒ ꯗꯌꯥꯜꯒ ꯆꯞ ꯃꯥꯟꯅꯅ ꯍꯪꯖꯔꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯀꯩꯗꯧꯔꯒꯦ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯋꯥꯔꯤ ꯂꯤꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯃꯈꯣꯏ ꯍꯨꯝ ꯀꯣꯛ ꯆꯨꯡꯁꯤꯟꯅꯔꯒ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯝꯃꯤ ꯂꯣꯏꯔꯛꯄꯗ ꯗꯌꯥꯜꯅ ꯋꯥ ꯀꯨꯞꯁꯤꯜꯂꯛꯏ ꯌꯥꯔꯦ ꯄꯥꯔꯦ ꯅꯪ ꯍꯌꯦꯡ ꯄꯨꯡ 1 ꯆꯞ ꯆꯥꯅ ꯑꯦꯌꯔꯄꯣꯔꯠꯇ ꯑꯩ ꯂꯧꯕ ꯂꯥꯛꯀꯗꯕꯅꯤ ꯃꯈꯥ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯂꯦꯝꯕꯅ ꯅꯣꯏ ꯖꯄꯥꯟꯅ ꯆꯩꯕꯤꯔꯣꯏꯗ꯭ꯔꯣ ꯗꯌꯥꯜꯅ ꯑꯩꯉꯣꯟꯗ ꯆꯩꯕ ꯃꯇꯤꯛ ꯅꯠꯇꯦ ꯑꯩ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯖꯄꯥꯟꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯍꯧꯔꯤꯒꯦ ꯆꯦꯟꯊꯣꯔꯛꯑꯗꯧꯅꯤ ꯃꯊꯟꯇ ꯄꯥꯔꯤꯅ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ ꯑꯣꯀꯦ ꯁꯣꯏꯅꯗꯕꯤ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯄꯨꯡ 94 ꯁꯥꯕꯒ ꯃꯥꯟꯅꯩ ꯗꯌꯥꯜꯗꯤ ꯇꯨꯝꯗ꯭ꯔꯕꯅꯤ ꯈꯨꯗꯛꯀꯤ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯄꯨꯒꯗꯕ ꯃꯐꯤ ꯃꯔꯣꯜ ꯑꯃ ꯂꯣꯏꯅ ꯌꯣꯝꯁꯤꯟꯕ ꯍꯥꯞꯆꯤꯟꯕ ꯂꯣꯏꯁꯤꯜꯂꯤ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯤꯠ ꯀꯛꯂꯥ ꯑꯃꯠꯇ ꯎꯏꯁꯤꯜꯂꯨꯕ ꯇꯧꯗꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗ ꯄꯥꯔꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯅꯤꯡ ꯃꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯦ ꯈꯥꯕꯅ ꯃꯃꯟ ꯂꯩꯇꯤꯌꯦ ꯁꯅꯥꯖꯥꯎꯕꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯤꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯦ ꯃꯉꯥꯎ ꯑꯣꯟꯊꯣꯛꯅ ꯊꯤꯅꯩꯗ ꯏꯆꯥꯁꯤꯡꯁꯦ ꯀꯨꯁꯨꯝꯗꯨ ꯇꯐꯤꯡ ꯆꯦꯟꯊꯣꯔꯛꯏ ꯃꯇꯧꯗꯨ ꯈꯨꯗꯣꯡꯊꯤꯕ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯄꯥꯈꯠꯅ ꯁꯅꯥꯖꯥꯎꯕꯅ ꯑꯥꯏ ꯀꯩꯗꯧꯔꯦ ꯀꯨꯁꯨꯝ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯀꯨꯁꯨꯝꯗꯨ ꯃꯁꯝ ꯄꯨꯟꯈꯠꯅ ꯋꯥ ꯉꯥꯡꯂꯛꯏ ꯈꯥꯕ ꯒꯥꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯆꯠꯂꯨ ꯅꯃꯥꯒ ꯑꯩꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯒꯦ ꯆꯠꯂꯨ ꯑꯩꯒꯤ ꯃꯣꯟ ꯃꯈꯥꯗ ꯆꯦ ꯑꯃ ꯂꯩꯍꯧꯕꯅꯤ ꯃꯗꯨ ꯄꯨꯔꯣ ꯑꯗꯨꯗ ꯂꯣꯏꯅ ꯏꯔꯕꯅꯤ ꯅꯪ ꯃꯃꯟꯗꯒꯤ ꯁꯦꯠ ꯂꯧꯀꯣ ꯃꯈꯣꯏ ꯇꯥ ꯁꯅꯥꯁꯨ ꯅꯁꯥ ꯁꯦꯡꯗꯣꯛꯄꯤꯔꯣ ꯄꯜꯂꯒ ꯂꯩꯕꯤꯔꯅꯨ ꯉꯥꯡꯗꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯁꯣꯝꯗ ꯄꯥꯔꯤꯒ ꯂꯦꯝꯕꯒꯅ ꯑꯦꯌꯔꯄꯣꯔꯠꯇ ꯒꯥꯔꯤ ꯈꯥꯝꯕꯒ ꯄꯨꯡ ꯌꯦꯡꯉꯤ ꯄꯨꯡ 1:30 ꯇꯥꯔꯝꯃꯦ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯅꯩ ꯑꯗꯨꯒ
thongdu sat thangdoknei hove hove chen gi tobuga kadom dagino khangde Dayal du fan chongsilei ya e Parina hangamaru pokhai bagi lam chani madu Dayal na chungbi de khaujau du laktana pari de langsile hapchilo thengtharak pai cheirak ni Parina matam chabanu paro ha maitei pungse singli sida chelaga leikhrabani bo taning deba traffic light teta thanwa nambul turena perfume oiba private vehicle gi parking leitaba ha lambi gi nakanda ahing chupa vehicle khamba Imphal city bu smart city ni khalaga hingbanoina maitei pungchana dana kana na chana doino thoru law minai lembana is kitang da wangang loi oikine ani du amuk su yengne ahum du makha mare yenare gari manung tu da dum Parina oi maitei macha ya honavi aeroplane teta amuk ani rak tong labadi Imphal loi rok tab du tong nei bo chengsai fam du pung chai ni ayo sakta khudam bivuni ne matam soibagi ikai ge leite napunsi du aeroplane tong phangdana sidor rabani no lemwa machin khumbaga noi Parina kedobu tongjedoiwa tongjening de khoi phangdana tongjening da vasarana doctor apat pau naparo makhet maru kalak pro kale kalak panulore khangni nang nadana ro nangonda layeng bigada Dayal na tene mi ems ki doctor na layeng handoiwa Manipur ki doctor bu doctor ro Guwahati gi nurse ni hena khanghai bu hen bani Pari du ting soklai khoidau thit pana su yadre nang kem chokhatwa khanghai bu machano ba Manipur asam sithari se ha tawnu he du gumbai bo pharasu phatrasu sanalaiwa Goldland the jewel of India pangsi si thagano nasa gi na khongda singjang na yan sinjagano rims pharasu phatrabasu ems ki thak yawra dawrbani hawnu nang yamna Dayal du makhong kathilaga nokthorakle lembadi nongdairem va yawdrabani na tuminna babok oire Pari gari thori budu sui gari manung duda mare yena lakpana yum yawrakle nongdairem bugi sumang yawuga Dayal nyongjau du mangai chongthaki yum dugi mangol hek uvuga inawu hana mamita sangtrik urei hegalamaga maithong du swai mangki tamutaya nang si okhak sumuibu amubu leitra matam sida e Africa gi mem dudi karino bihari mem duna tandallo angang na kai khangen ngang jerino amuba ise nupi ne tu kai ngawrse turamani ngawbu oiramoi mubudu da laimu oirbaning dana ki dana chen ke tawjabada khudi thijin bagi oiramgani hai masisu mayamba dei tadini ima kusumga pabung sana jawgi macha ani se ser falaga olga pokpujani machin manaw marai tongna khibadu ningsinglai Dayal gi milu anima pirang na tanik imai cholava ipakum pumthan kre manaw nungsibagi maina thamoi nungda umkhatliwa ihul aduna milu ani da gi pirang mari khara laimai tamna chenthara Pari ga lemfugana Dayal gi lengjumda kana faisile thamoi fajilu haibagi ingitni makoi ani gidu Dayal su mapidu fatai thoi adutagi makoi ahumdu makhola matawadagi chensilai yumyai maktada nongdaire bubu san iroi dawna khabaga sana jawugana makhong makhut punduna pharami nongdaire vana mabu thadok pinawa hauna laurami khongrai chenna famlivi liklai gi mamang duda thangten yetumna lengsilava mioi mitam I oro thokliwa sa makok amasu khinduna thami amuk yaingang pumnamak lang ahingwa amana koisilaga thami kusumga nawigana liklaina hairak padu piri aduka thoinuna kamdawri makuttu ngaksangang ikhengna pumluplup yetumna lengsilava mitam adubu amuk paisin amuk thadok tawri nongdairem vadu mahaki marup ahumbu hek ubu maktada mit ngaksangangna umangna pungluplup asau khambi maihona mabu kanvinava haijarei Daya Pari lemva aibu pulivase thado aibu phatrabasing asi mukutagi kanbiyo akoivase aki bisak tamna yomle asiba mi pareng idak thaleire makhoina aibu yam wale aibu nungsidrawa thado haibani pabu khaba thado kanna mo e mana kanna mukpaga liklai hamuk yaingangdu achak pamairakta langsile nongdairemwa ayo chaina khangna hauna lawi masa pumbadu maina chak thekpaga manai tawri matawadu hakchangi mafam kharadasu khamgatpu urei makhong makhut punsiliwa mafam dusu I thokle mana na thoknaba mukhotwa tawudagi Pari ga lemwagadi uravasu changsin sikadai changsiloi sikadai tawduna leire
ꯃꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯃꯇꯧꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯇꯌꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯁꯤꯕꯅ ꯍꯥꯜꯂꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯣ꯫ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ ꯇꯌꯥꯜꯗꯨ ꯍꯣꯠꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯈꯥꯕꯒ ꯃꯄꯥꯕꯨꯡ ꯁꯅꯥꯖꯥꯎꯕꯨ ꯏꯟꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞꯄꯨ ꯄꯨꯜꯂꯤꯕ ꯑꯗꯨ ꯊꯥꯗꯣꯛꯏ꯫ ꯂꯦꯝꯕꯒ ꯄꯥꯔꯤꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯑꯒ ꯇꯌꯥꯜꯅ ꯏꯟꯊꯣꯛꯄꯗꯒꯤ ꯇꯨꯔꯕ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯈꯥꯕꯕꯨ ꯍꯧꯒꯠꯄꯤꯔꯤ꯫ ꯂꯦꯝꯕꯅ ꯄꯥꯕꯨꯡ ꯁꯣꯛꯄꯤꯕ꯭ꯔꯥ? ꯁꯅꯥꯖꯥꯎꯕ ꯃꯉꯛꯇ ꯃꯈꯥꯏ ꯇꯌꯥꯜꯗꯁꯨ ꯂꯦꯝꯕꯗꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯄꯥꯔꯤꯅ ꯈꯥꯕ ꯍꯧꯒꯠꯂꯣ꯫ ꯐꯅ ꯄꯥꯡꯒꯜ ꯀꯜꯂꯕꯁꯨ ꯃꯚꯥꯏ ꯂꯥꯛꯅ ꯐꯅ ꯇꯧꯕꯗ ꯃꯄꯥꯡꯒꯜ ꯋꯥꯔꯕꯅ ꯇꯌꯥꯜꯅ ꯈꯤꯇꯪ ꯏꯟꯕꯗ ꯈꯥꯕ ꯕꯣꯝ ꯇꯨꯔꯤꯕꯅꯤ꯫ ꯄꯥꯔꯤꯅ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯇꯧꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯃꯁꯥ ꯁꯣꯛꯇꯨꯅ ꯍꯪꯉꯛꯏ꯫ ꯄꯥꯔꯤꯅ ꯊꯦꯡꯉꯛꯄ ꯑꯁꯤꯗ ꯁꯅꯥꯖꯥꯎꯕ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯉꯩ ꯃꯥꯅ ꯀꯟꯅ ꯑꯀꯤꯕ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯝꯒꯗꯕꯗꯨ ꯃꯆꯥꯅꯨꯄꯥꯅ ꯀꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯅ ꯁꯣꯛꯂꯛꯄꯒ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯄꯨꯝꯕ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯁꯨ ꯐꯥꯎꯔꯤ ꯇꯌꯥ, ꯂꯦꯝꯕ ꯑꯃꯗꯤ ꯄꯥꯔꯤꯅ ꯁꯣꯛꯂꯛꯄ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯂꯥꯏꯊꯧ ꯇꯧꯔꯤꯕ ꯑꯗꯨ ꯀꯥꯏꯕꯗꯒꯤ ꯂꯤꯛꯂꯥꯏꯗꯨ ꯃꯩ ꯍꯧꯅ ꯇꯌꯥꯜꯕꯨ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝ ꯍꯣꯏꯁꯨ ꯐꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯕ ꯌꯥꯗꯕꯅ ꯂꯤꯛꯂꯥꯏꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯃꯌꯥ ꯀꯥꯗꯨꯅ ꯉꯥꯏꯔꯤ꯫